Arambay Tengolda lengak thamkiba demand tarukmak numit 15 gi manungda piragani haina Chief Minister yauna tongan be MLA singna khutyak pirakhrei Kanglada Maitai MLA Minister Ramadi MP Singh Lening Thau Sanamahi amasung ibudau pakhang ba panduna sari wasak lohon khre haina Arambay Tengol gi luching purel korawngan ba khumanna phongdoraklei Khwaramban ima kaithel da pangthok khiba miyamgi mifam amada korawngan ba khumanna wafam asi phongdokladuna hai Kukizogi MLA Tarana Irang asi hek haubadagi punna amato oina leptuna leibangam laga maitegi MLA Minister Singi marakta Irang asi haubadagi masak uba phangdaba yauri ngasi Kanglada pangthokliba thauram asisu Minister MLA Sing asi miyamgi makhada leibani haibasi khangananaba pangthokpani ngasi khutyak piriba luchingba sing asi athuba matamda center da thaduna Irang asi loisinaba taksilagani karigumba miyamgi khola usi center nasu tabidaba thoklabadi Minister MLA Sing asisu miyam loine na khongjang sangsin mineragani Arambay Tengol na lengak ta thamkiba demand taruk adugi manungda Kukilal hoba singa laineriba suspension of operation su khudak talok thokpa athoba matamde NRC satna hanba lamdam asdagi Assam Rifles lok thokpa amadi scheduled tribe list dagi Kuki sing asi lok thokpa haibana singba wafam sing yauri Ministry of Home Affairs na Tarakhiba special envoy team na su lok thoknaba hotnabada ahanba khongthang oigani haibgi thazaba Pirambadanatana Yunan Home Minister nasu wafam asi phongdorak palairi haina su Arambay Tengol gi luching purel korawngan ba khumana makhatan phongdokhi asi gisina koi heta mai pabani haibadu heta koi yade ko da rau gi kutte asi da koi kutte se kai noida bi gi MLA minister tara do सब मानद रही माँ मैं मानद रही ना सब माने भी खाना बने हो खाना देखो कोई जिन्हें ना लान हो वो तो मसक उधर बोले लाइक तबला आलू में अभी नसी कोई तो कोई देखो आलू नसी मोई कोई नगरांग कोई तरुपी बदो मशगूल हो थोपा अरे ये NRC चलन बा अरे असम राइफल हो थोपा हाई वो मैं आममा कोई ना Point mga taruk ko naman iti mo do. Ato do moy loy na mag amat na sita na ngasi sign tawre. Chief Minister. Whenever Chief Minister masamang so sign tawre. Whenever Chief Minister masamang so sign tawre ko. Ato center na moy thara ni atu bata. Ato ka naan ki Ministry of Home Affairs ki moy ade lakpa officer sing do. Moy na so yam issue je yam discuss na hoye to. Moina sugi je hana kun thagani kaina di hai ko adu yengsi adu akoi gidi akoi no uning gi se Arambay ngasi uning gi se kaite gi nante makoi MLA minister punamak si minister su mangare honorable miyam gi makha da lai bane se moi khangan badu ne koi pam moi ada ai Delhi da lai adu da lai ko ro pado asire moi Delhi da sab phagi aroi apunna leba ki no thina gani Center na punna thengna gani center na tarak na bai thabak to kai no hai budo mai apulan dokta banatro mana haibam di thoe ba akoi punna koi miyam ki sentiment je si leire koi miyam samai na ware si tawre hai budo hai ga do moi amada idhan na raga khanda dana launa dana lai budo kasi dagi di launa roi moi sungrau launa roi sima adu ga moi punna center ta ni center ta ko center na kai gum tabi ratra gadi moi na hari ba zero na hari se miyam ko loina na koi khongjang changjal ani hai bani moi na hai miyam na hai bo moi chakati hai bani ba akoi ni rei ba group se andaba yada bani na ama natraga ama di adum tawba ta bane natabra ne kai tare kuta kuri pai pu sing dur kalambai na traw ngasi sida lepo phangi se koi ngasi ni koi ki kuta thare numit ra mangane yes hai reko ado moi center da ki su koi na direct na to bida koi home minister misa na so athoba da sugi je ma tauni haibagi wai di haire do tawba tawdaba yeng tare akoi di NRC sanau athoba da santi korak hai taragati hai ba point sing ase
कुकी इलीगल इमरजेंसी टेस्ट इधर की लोग फोकवा सीजुलो याव रहा बनी पॉइंट उदा पॉइंट सिंह का तो पॉइंट तौरे फरे तौरत ले कोई दिले बात कर बता बने माने बुलाई पाएगे ना पाए रोएगा दिले बात कर दबे आते माने बाकी लोग ठेंगा अदुगा अरोय बता मोई लोई नमक कंगला उत्तरा ममांगदा लाइनिंग थोक पंगन इबनो पाखंग वो पंगन वासान कर बनी कोई दिले बाई को दिले वो तो कोई कथों का नहीं ngam le badi moy sekhen khonjara jane mane mane